Chief Minister N Biren Lusimba Sungshinaba Hojik Pali Balingak Sida Sogalamba MLA Mapanna MPCC da Sanglak Pada Taramna Okpagaloina Makoyasi Manipur Bunungsiba Amadi Matona Labor Viewing Actani Haina Nasi Congress Papan the Pangtoki Pau Pamada Party Wang Loy Okram Zoina Pongdokre Mahakna Makata Raduna Hai Hojik Wariba Pivamasi Indiagi political scenario da Mayek Lana Mamita Dona Lehuragani Mamang Tantagi Hona opposition the Labour ruling party na Shongtok Chongshin Adumak Tonaduna Lakivani Adumak Pungarangi Todo Osidi Masigi Onatina Bada Lady Mashina BJP Lengak Asi Karamba Pivam the Labor Haibasi Masana Taksere Haiki Amarom the Manipur Legislative Assembly Speaker Y Kemsangi Matakta No Confidence Motion Amasu Pile Torgani Haina Pongdoki Makata the Congress na Shungshina Balenga Amashem Nava Shem Saba Loire Haiki Paugi Mifamaduda MPCC ki Vice President Ratanna Phongdorakpada Satliba Thasi ki Taramanga da Congress Pabanda Political Party Tara Tarukna Saruk Yaduna Pangthokiba All Political Party ki Mifamaduda Laukiba Warep Singh Adubu Amuka Hanna Session Hanaba Anirak Shubo Ina Ngarang Kanchipur de Labor Office da Mifama Mafam Kibaga Loinana Aranba Census Report ta delimitation tawba yaroi haina ama toina lepnaki Warep asigi matungina ngasi High Court ta PIL ama file tawba haina su yanaki PIL asi file tawbada BJP gi maikai degi khuyek pi nanaba ngasi ayuk pung tara phawba ngaibi naba hairaki hairi adubu party asigi mihut amata laktabana political party tara manga na punni yanaduna khuyek pi duna High Court PIL adu file tawkhre amadi ngasi nungthin pung ahum taba matamda High Court ta hearing chatharagani hairi aduga atopa pawmana leikai gi miyosing akiba phawnare Bishnupur District ki hospital da hangliba COVID-19 isolation ward asi lenga ki maikai de gisu leiriba phibam sing ningthine yengsindana isolation ward onthokiba amadi mafam sida hojik leiriba mapal state sing da gi halakba leina laisat asi gi positive oirba inmate sing gi marakta mathong huktaba miyoi sing yaurokpana hospital ge akoiba da khundari ba leikai gi miyoi sing da akiba phaunare mi painare haina phongmi sing gu unaba amada lamangdong apunba nupi lupki vice president El Pramona asi phongdorakre Mahakna Makha Taraduna inmate singna veterinary gi nakanda gate ki manung da laiba sagol mathak da tonglaga gate ki wall da karga lambi da sat palaikai gi nupi masa singlakna ba nunglang thorokpa aduga mahik ha na ba hidak su kapthok taba sagol aduna wall gi wangma da puthoklaga thamlakpa asina akiba phaunare masida sunatana makhoina cha thakbagi asa thak sing hapa se khau plastic na singbasu hospital gi thongnau da hundorakli Maramasina Niam na akiba mi paina phaunariba asida lengak na akan mamieng changbiu yarabadi atopo hospital da hongdok piu hiramasiga mari lenana hayengdagi thasigi kunmathoi phawba Bishnupur kaithel thingjilagani amadi leikai miam na thogdo asiga mari lenana kari khongthang paikhatpa yabage haibagi matang da su khanaragani haiki aduga atopo pawmana India da haukiba pung kunmari gi manung da mioi lishing tarani thoiga chanipan marphuma thoi positive oikre India da haukiba pung kunmari gi manung da angakwa mong da mioi lishing tarani thoiga chanipan marphuma thoi positive oiduna leina laichat asina mioi shohunga kunthamari sihankre khwaidagi nauna mioi lishing tarani thoiga chanipan marphuma thoi positive oikibaga loinana leibak sida positive oiba masing lakh ahumga lishing humphunipan ga shohum marphuma pan yaukhre hairiba matam asigi manung da mioi shohunga kunthamari laichat asina siduna apunba sikiba masing su lishing tarani thoiga chani humdra mari shukre India gi oina laisar asina khwaidagi soalaba state ama oiriba Maharashtra khaktagi oina matam masigi manungda mioi lishing ahum ga chahum sukna taret positive oiduna apunba masing lakh amaga lishing tara taret sukibaga loinana leikhidaba masing lishing manga ga chatruk yankhai mathoi yaukhre Maharashtra gi hek mathangda Tamil Nadu da hokiba pung kunmari asida lishing ani ga chama humja mari positive oiduna apunba masing lishing yankhai ga chama maudra humdoi amadi mioi nipuni pan siduna apunba sikiba masing shamnga ga humja taruk yaukhre Adubo India da laisar asina nabadagi phagalakhiba masing lakh amaga lishing maudra mari ga chatruk maudra taruk sukre Malemgi oina su haukiba pung kunmari asigi manungda mioi lishing kuntaruk ka sukna taramanga positive oiduna lishing amaga chani yankhani thoi leikhidre hojik malemgi oina laisar asina naba apunba masing lakh marphu mariga lishing tarama panga sukna tarama thoi yaukibaga loinana leikhidaba migi masing su lakh mariga lishing yankhai ma thoi ga satret sukna mari yaukhe adubu laisat asidagi phagalakpa mioi masing asisu lakh nifu mariga lishing kunthra ga chamapan humpu shukre Arobada Pawila News Reader gi video ba yengbiri bu khuding mapu thagatjari